Pupuna Takpiramba Paotak Kuntra Taret Nangi ex ka amuk hanjanaba haibasi nura nanba loiraga amotpa underwear season bukumbane nangna leiloina yanthatke diani adubu yining thana lakpadi thingba ngamoi pukjil sengbasing sangga chawroi adubu asengba marupti phangani Miga changdam naringai kaithokhrab nangi matam nangi punsidagi kakthatkrabani nangonda khwai toina hangpa misingdu nangidi khwaidagi tawbidaba misingni lam chathokpada hana laamabagi mong taw tingak mainga uno Mina kari khalamgani haibagi waruno maramdi mi khudingmak masa masagi khanaba ngaktani khoidau yam saugatlakanda khallu sibu aina chahi 30 gi matungda ningsingkhigadrane napukningi ithil kanamtada samjilluno ngasigi asengba maruf hayengdi sakhangdabu oikibasu yai Nangi nungaibagi horukpamdu nangna sa oihallu nangna nungaibada migi mateng changlagadi maduna nangbu solhangani Nangi thopta leiba khuding nangi chinbalda loina thorangadabani haiba leite Kona nangbu oidabu ngahalkadabu thabak ngasi khak tawruno Marktana aigi Shanghai da chathajagdaba spoken English course amagi matangda haizarumke Admission open Deep-sea guidance wangjingna English sangfana ngangnba satrasingdamak English grammar amadi spoken English ki akhanaba course ama puduna laksari tha ahum chathajagdaba special course asi laklibi April tarik 19 dagi hawjagani limited sitni satra 30 dagi hena lawzaroi offline amadi online classes animaki kudung jab su pizari hawjiki matamde English lon khangba haibsna thabak inkhang tanargdo ijabata nata chalu mafam singsu yumgum phawhanba ngamlibani maramsna tumsu English mapung phana ngangbang ngamhawnabagi kudung jaba silobi haw akuba marul gidamag screen da Hapsarib number state ngasimok pau phobirau haukraba matongi nangaduda nang karim tonde hawjiki nangadudadi khudimok toli nungaibadi thiruno nangonda yaujabane kananumna mana haridu achumbani lawnaba kotharaba aranbani khanba hubusu yare Nangi punsigi behind the scenes ka migi reels ka khak changdam nagano Kananoma mistori idana mabu nangi punsida mohna puslakdawni khallagadi yam lale maramdi misto haibasi nak manglumna sangsilakle haibagi ingitni Nangi larik haitabi nama adudagi henbo waza kanasu leitabani Ahanbadadi natuna wadu maithung yenglaga khalle nungai thokle aduga nangi nasasing adudi maithungni yokpidongnate matik magulna yokpidongni kona amuk khangla e punsida mathang manaw kaihanganu karang sagara tabane punsida loi leigidi yaroi karinunga mutsinaba taibangni Nangi asengba maruf khangedi namangda fattaba hairaga natungda afaba haibasing thidu Nangna mi khudimakki maruf oiraba nang nasana nasagidi yeknabane Nangna tawribu khudimakto bindu amamamne hayeng nangna bindu singsi samjinarubada bhap tarakani karigi nangna madu tawruri ada tawruri Migi afaba singthaba hairaba matamda punsisi hingbada hena laithori hena su phajathori Nangni hingliba punsi mahingdu nangi wakhalongi
ꯀꯥꯞꯊꯣꯔꯛꯄ ꯃꯃꯤꯅꯤ꯫ ꯁꯨꯐꯅꯩ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯍꯥꯏꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯃꯗꯨꯗ ꯅꯪꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ꯫ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯊꯧꯗꯣꯛ ꯀꯅꯥꯝꯇꯒ ꯅꯩꯅꯃꯤꯟꯅꯒꯅꯨ, ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ, ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯪꯕꯁꯤ ꯅꯪꯇꯅꯤ꯫ ꯑꯗꯨꯅ ꯈꯔ ꯑꯃꯅ ꯚꯥꯞ ꯇꯥꯔꯣꯏ, ꯈꯔ ꯑꯃꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯁꯤꯖꯤꯟꯅꯁꯤꯜꯂꯛꯀꯅꯤ꯫ ꯅꯪꯅ ꯐꯤꯕꯝ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯁꯤꯡꯁꯨ ꯅꯥꯈꯩ ꯁꯦꯡꯉꯛꯏ꯫ ꯉꯝꯅꯤ ꯍꯥꯏꯅ ꯆꯦꯠꯅ ꯊꯥꯖꯔꯕ ꯇꯪꯈꯥꯏ ꯑꯃꯗꯤ ꯉꯝꯂꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ, ꯆꯃꯥꯏꯁꯦ ꯍꯥꯡꯗꯣꯛꯑꯁꯤꯔ, ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯁꯤꯔ, ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯈꯨꯝꯖꯤꯟꯈ꯭ꯔꯁꯤꯔ ꯈꯟꯅꯕꯒꯤ꯫ ꯏꯁꯤꯡꯗ ꯇꯥꯕ ꯏꯔꯥꯛꯅꯕ ꯅꯠꯇꯦ, ꯏꯔꯣꯏꯕ ꯍꯩꯇꯕꯒꯤꯅꯤ꯫ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕꯗꯤ ꯆꯦꯛꯁꯤꯟꯃꯟꯕꯗꯒꯤ ꯊꯣꯛꯏ꯫ ꯅꯪꯒꯤ ꯉꯥꯛꯄꯤ ꯍꯩꯕꯒꯤ ꯑꯌꯥꯡꯕ ꯈꯣꯡꯖꯦꯜ ꯑꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯣꯛꯄꯅ ꯑꯣꯏꯁꯤꯜꯂꯤ꯫ ꯅꯪꯅ ꯍꯣꯡꯗ꯭ꯔꯤꯐꯥꯎ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯀꯔꯤꯝ ꯍꯣꯡꯉꯣꯏ꯫ ꯅꯪꯅ ꯆꯪꯕ ꯀꯤꯔꯤꯕ ꯁꯨꯔꯨꯡꯗꯨꯗ ꯅꯪꯅ ꯊꯤꯔꯤꯕ ꯂꯟꯗꯨ ꯂꯩꯕꯅꯤ꯫ ꯕꯤꯗꯥꯏ ꯈꯔꯅꯗꯤ ꯅꯪꯕꯨ ꯅꯅꯤꯡ ꯇꯝꯍꯜꯂꯛꯏ꯫ ꯅꯪꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯗꯨꯒꯤꯗꯃꯛ ꯋꯥꯖꯕꯩ ꯃꯍꯨꯠ ꯅꯪꯅ ꯁꯦꯝꯕ ꯉꯝꯕꯗꯨꯔꯣꯝꯗ ꯅꯄꯨꯛꯅꯤꯡ ꯆꯪꯉꯨ꯫ ꯑꯍꯥꯟꯕꯗꯗꯤ ꯅꯪꯕꯨ ꯁꯣꯛꯍꯜꯂꯝꯒꯅꯤ, ꯑꯗꯨꯒꯗꯤ ꯅꯪꯕꯨ ꯀꯟꯈꯠꯍꯜꯂꯝꯒꯅꯤ꯫ ꯅꯪꯅ ꯐꯅ ꯐꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯀꯅꯥꯅꯣꯝꯒꯤ ꯋꯥꯔꯤꯗꯗꯤ ꯅꯪꯅ ꯐꯠꯇꯕꯗꯨꯝ ꯑꯣꯏꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯅꯪ ꯗꯁꯥꯁꯨ ꯇꯥꯕ ꯇꯥꯏ, ꯃꯔꯝꯗꯤ ꯅꯪꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯐꯪꯉꯝꯃꯕ ꯍꯤꯡꯕꯒꯤ ꯑꯥꯔꯊ ꯂꯩꯔꯝꯃꯣꯏ꯫ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯒꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯊꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗꯩꯗ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯅꯤꯡꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛ ꯋꯥꯡꯖꯤꯡ SK ꯂꯩꯀꯥꯏ ꯅꯥꯔꯤꯡꯕꯝ ꯂꯩꯔꯛꯇ ꯂꯩꯕ CSC ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔꯅ DTP ꯑꯃꯗꯤ ꯑꯇꯩ ꯃꯈꯜ ꯃꯊꯦꯜ ꯀꯣꯔꯁꯦꯁ ꯀꯌꯥ ꯑꯃ ꯍꯧꯖꯒꯗꯧꯔꯤ꯫ ꯀꯣꯔꯁ ꯐꯤ ꯁꯨꯞꯅꯩ ꯂꯨꯄꯥ 3,500 ꯈꯛꯇꯅꯤ꯫ ꯑꯀꯛꯅꯕ ꯁꯤꯠꯅꯤ, ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 98563-10604. Elevate your computer skills now.